Russian missile sing na Odessa hithangpham da leiba mahi marong gi pothok sing paifam da kapsilakre. Agreement sign tawnakraba matung da Russia na Ukraine gi Black Sea hithangpham da missile attack tawkre. Ukraine amasung Russia na Turkey amadi United Nations ka agreement sign tawnaduna Black Sea gi khuthang da sanaba polam sing export tawnaba phirep lawkraba matung da Russian forces na Ukraine gi Black Sea hithangpham Odessa da yamna kanna missile attack tawrakre. Masi Turkey amasung United Nations ki mamai da tin sisin bani haina Ukraine gi Foreign Ministry na kanna yaning da phongdokre. Ukrainian military ki Southern Command na phongdokiba matungin na Russia na caliber cruise missile sing kapsilakpada Ukraine gi air defense na missile ani di thugay ki adubo atopa missile ani di hithangpham ge infrastructure sing da tasinduna pokhai ki haire pau gi source adu da kayam thina mang takpa masung mi si banatraga sokpa gi wafam di phongdoki de Russia na cruise missile kaya marum kapsilagli base pungkun mari fadringai mamangda Turkey gi Istanbul da wari sanaduna Black Sea ki khuthang da Ukraine gi gehu na ching bachana ba polam sing jahaz ta hondok pa yana ba agreement sing sign tawna khraba matung da ne missile attack tawrokli ba se agreement sign tawna ki ba pungkun mari fadringai da ne yana ki ba wafam ngak ta ba matam da prithvi ki chinja ki crisis thokli ba se ge mapung pha ba daita si Russia na pugadawani haina Ukraine gi foreign ministry spokesman Oleg Nikolenko na phongdokhi Russia na Ukraine da landa ba numit chamaga yangkhai suba numit ta Odessa hithangpham da missile attack tawriba si Russian President Vladimir Putin na chana ba potlam export tawna ba yana bagi damak yamna kan hotna kiba UN Secretary General Antonio Guterres amasung Turkish President Recep Tayyip Erdogan ge mamai da tin sisin bani haina Nikolenko na haike maraksida Guterres ki office na thadokhiba warol amada Russia gi missile attack adu kanna yaning da phongdokhe Ukraine gi gehu na chingba polam sing global market ta tek ta kaidana yahunana bagi damak ngahanda maikai pum namak na yanakhi bani haina UN SIP ki office na thadokhiba warol adu da haike chana ba polam sing se malem gi chinjak wat pagi crisis thokli ba se kokhana ba yamna maru oiba manne prithvi gi mafam kaya da yamna darkar oiriba mi million kaya gi damak yamna tangai fadaba manne Russian Federation Ukraine amasung Turkey na yanakhiba wafam mapung phana thabak to onthok pai ba se tawdaba yadaba mani haina warol adu da haike nungtigi lanmi sibagi chang yamna hanthare Zelensky Russia ga soknaba lan ge khamtheng ba tangkak oina haukiba me amasung jun thada nungtigi lanmi chama sani phawba sikiba du haujikti nongmada lanmi kunthra romda maksire haina Ukraine gi President Volodymyr Zelensky na phongdokre haukiba me amasung jun thada lan gi khamtheng ba matang da Ukraine gi lanmi nongmada chama da gi chani phawba sikhe masigi masing ase haujikti nongmada kunthra gi changda hantarakle amasung nungtigi lanmi chani yangkhai romna sokli haina President na Wall Street Journal gi interview amada haike masi ayakna nungtigi haktheng nariba manne maramaduna masi sungsoi soidaba mani haina haiba ngammi haina President na phongdokhe haukiba February 13 da Russia na Ukraine da landaba haukraba matungda ngasi phawbada Ukraine gi lanmi kaya yamna sikre haibadu Zelensky na phongdokhi dei adubu mahakna Ukraine gi lanmi sibagi masing se Russia gi lanmi sibagi changdagi de saruk kaya hanthai haina phongdokhe United States amasung atai nongsup ally sing na ikuikuidana pirakhiba khulai sing maruoina HIMARS High Mobility Artillery Rocket System rocket launcher amasung MM155K howitzer sing aduna nongpok Donbas da lana se khara laksin bangam halli haina Zelensky na haike mamang da Russian forces na nongmada artillery cell lising taragani thoirom kapsilakpani aduga Ukraine gi maikai dagina artillery cell lising amadagina lising ani phawba damak kapangamkhe haujikti Ukraine na cell lising taruk lom kapangamle aduga Russia gi maikai dana ammunition amasung lanmi loisilakpa horakle haina President na phongdokhiba wafam adu Ukrainians ka pravadana kot tawkhe firepower da ahongba lakpa sina Donbas ki front line da lan gi phibam laksin ba ngamlakpani haina President na haike Ukraine na karamba matamda amasung kadai da counter attack tawna ba thaurang tawri haiba wahang matang da de Zelensky na wafam mata phongdokhi de Ukraine gi city sing Russia gi missile dagi ngakthoknabagi damak Ukraine na air defense system singsu darkar oi haina Zelensky na haike Ukraine gi thagi budget deficit US dollar billion mangarom taribadu kupkhanaba US amasung Europe ki laibak singna honori badu dage air defense equipment ke mamal na yamna henna tagani haina President na haike Russia gi attack ta Ukraine gi school sokre haksang ahum phangle Ukraine gi emergency worker sing Ukraine gi tongan ba mafam singda Russia gi attack makha chathabaga loina na Russia gi strike amada sokiba Ukraine gi nompok ta leiba
Skul amadagi Ukraine gi emergency worker singna haksang ahum phangba ngamkhre haina official singna irai numita phongdokhre. Ukraine yani suba khwaidagi chawba city Kharkiv ta mi ka hena tabe area amada sagolsel numita bomb top kapsilaktuna yamdrabada miyoi ahum hatkiba amasung atopa kulhumdoina sokapan nangankibagi makha tarakpada akon bagi asi ana thokpagi report asi lakhibane adubu akanba lan asi dagi awaba kokpagi khudam amata di leite Donbas region khudum channa bohona bada Russia ge military na tha kaya leklakhraba Ukraine gi nongpok thangbada leiba territory sing lauksinna bagi Russia gi thorang chayola sida na hongna na thamkhre Ukraine gi president office na hai Donetsk province ta leiba Kramatorsk ta Russia na bomb top kapsilaktuna school lama thugai ki amasung residential building marfuga mga amanga ta thokhe Ukraine gi state emergency agency na hai sagolsel numita bomb na pankiba school adu sengdokpagi thabak loisille amasung asi baksang ahum phangkhe Russia na school sing amasung hospital sing da khut thari wase yamna thamoi sokningai ni amasung santi oina leiba city sing mang takhan na ba Russia gi asengba pandam adu uthokle haina Donetsk governor Pavlo Kirilenko na television da piba warol da phongdokladuna miyam mafam du thadokna ba amukhana pankhe adubu Russia gi defense ministry gi wangangloi lieutenant general Igor Konasenkov na hai Russia na sathaki ba strike aduna Kramatorsk ta leiba school number 23 gi building gi makhoi gi base oina sizinaba Ukraine gi troops ahum gi mathakta hatkre atopa strike amana kha thangba city Mykolaiv ke industrial zone da leiba nongmai maru thampham ama mang takhan khre hai na mahak na phongdokhe July mga amasung kun ge marakta US na supply tawkiba HR MARS multiple rocket launcher mari Russia gi forcing na thugai khre hai na su Konasenkov na hai khe US na hai masina HIMARS system taragani thoi supply tawkhre amasung mari ga supi khigane adubu wafam asi independent oina verify tawba ngamkhede Russia gi khusukhulai thampham deposing amasung atopa maru oiba target sing da khut thana ba Ukraine gi military na HIMARS sizinare Central Ukraine gi Dnipro region dana Russia na ikon kon satharaki ba strike sing da school lahum amanga ta thokre haina Ukraine gi authorities sing na phongdokhe Dnipro region da leiba apikpa town Apostolov ta Russia gi missile taret panduna mafam adu da leiba miyoi taragani pan sokhe Regional Governor Valentin Reznichenko na attack adu wakhal yaudaba thawong ni haina yaningdaba phongdokladuna masigi wangmada milit ki hi panthung amata leite amasung masigi bomb top kapsilakpa asina makhoi na miyambu akituzung ba pokhanduna thamnaba makhoi gi apamba du taksare haikhe India gi presidential mikhal da Draupadi Murmu na mai paglakpada Russia gi president Putin na yaifa paujel pirakle India gi president mikhal da Draupadi Murmu na mai paglakpada Russia gi president Vladimir Putin na ngarang yaifa paujel pirakre aroibada tabiri bapum namakpu thagatsari